Lakhipuronline puthok saba September ki tang taruk irai numit ki Khomjinba Pao tabirase. Ahanbada maruiba Pao. Assam ki jelomi singi lam lol amadi Sanskriti ngak sinduna thamnanaba Assam cabinet na wareb laure. Chahi lakh amaga lising kuntrama pan mamangi kujukulai kaya Andhra Pradesh rajyada laibak tawkhaibada thengnare. Manipuri lona Assam district marida associate official language oirakpagi harau nungaiba makhathana phongdoknarakli. Barak Tampak ki mafam kayada ojagi numit pangthoknakibagi pau lakli amasung mathang chahi lising aniga kunmanga ki calendar phongnanaba machaksing kanglaipa calendar board tagi launanaba hairi. Haujik mapungoiba pau tabirase. Assam ki yelomi singilam lol amasung Sanskriti ngak senduna thamnanaba Assam Accord ki taruk suba clause ki matangda Justice Biplop Sharma Committee na piba recommendation ki chada marfu thabak to onthoknanaba Assam cabinet na wareb laure. Hiramasi ki matangda Mukhyamantri Dr. Himanta Biswa Sarma na committee aduki recommendation humbutret ki manungda yankhai taret mathang chahi ki April 15 phawbada thabak to onthoklagani hairi. Chahi lakh amaga lising kuntramapan mamangi kujukulai kaya laibak asigi Andhra Pradesh rajyada laibak tawkhaibada thengnare. Hairiba nungna saba kujukulai singasi lamdam asida homo sapiens sing amasung mioiba jatina khongdadringai gi mamangda karamna mafam asida hairiba kujukulai singasi sijinnaramlibano haiba vigyan gi thijeloi singda chamamnaba ama oiri panba yai ngasidagi chahi lising humphudagina humbutra gi mamangda Africa dagi homo sapiens sing thoraktuna malemgi mafamda kunda laita ba horakibani haina vigyan gi thijeloi singna dabi tauri. Manipuri lona Assam district marida associate official language oirakpagi harau nungaiba amadi Assam lengakpu thagatpa phongdokpagi mifamama September ki tangmari yumsakaisha numita Palarbon Tanma English School da Manipuri Sahitya Parishad Baskandi Masa amadi Manipuri Literary Forum ani na kusamna duna pangthokre. Thauramda B Nimai Chan Sharma, K Manganjao, K Vidyapati, CH Gaura Thokchom Nandesor amadi TH Imathoina Dais ki leiteng oikhi. Tongan bawangang loisingna mathang sitna Abdul Hamid, Wahengbam Harimohon, Sulaiman Chaudhuri, Khetrimaim Nobin, Manikumar Nauremcha, Nurul Huda Chaudhuri, Fayasuddin Ipham, Beni Misra, H Babaton amadi Dais ki leiteng oikhi basingna harauba amadi Assam lengakpu thagatpa phongdoknakhi. Aroibada Manipuri Sahitya Parishad Baskandi Masagi Secretary Manikumar Nauremcha na thagatwai piduna numit asigi thoram loisenkhi. Ojagi numit ki thoram Khaidem Thambal Academy Lakhipur Kasar da pangthokhi. Academy ki chairman Khaidem Kanta Dr. Posamam Rajbihari amasung academy ki principal Marlin Khaidem na mathang sitna president chief guest amadi guest of honor oina thorum gi leiteng oikhi. Thorum gi makha chatharakpa oina mahiroi singi jagoi sei seireng tibena chingba pangthokhi aduga oja singi maphamda kudol pot tamduna haraute amna thorum adu loisenkhi. Ojagi numita ngarang Lakhipur Senior Secondary School da nat ki oibai sei jagoi na chingbagi thorum kaya galwina na pangthokhi. School asigi principal Laisram Golabna maira chukatuna thorum haudokhi. Loinana school asigi oja singna ojagi numita siga mari leinana mamal yamlaba wafam kaya thambikhi. Loinana thorum asibu silangliba mahiroi singi maigeidagi oja singi mafamda khudol pot kusinakhi. Matungda mahiroi singi oiba jagoi segi thorum chinglemna pangthokhi. Ojagi numita Dr. Maimam Santi Kumar na APCC gi Guru Pranam gi manung channa oja singi baphamda ikai khumnakre. Lamar Gram Kuno Donehari LP School gi oja Y Mani Tombi Potharaba oja Badal Das NG Niranjan Singh Jamir Ahmad oja Rahim Uddin oja Hari Mohan S Brajachan Potharaba Headmaster Khirmohan Misra T Nabakanta N Modon CH Hem Singh K Guno H Hemango Potharaba Principal H Mohan Singh Oja Thambal Ngau Oja G Narahari Sharma Baladev Singh Ngauba Singh amadi Oja Singh hasina chingbagi yumda chatuna Dr. Santi Kumar na ikai khumnaba utpatana tana Oja Singh gi mafamdagi asirbat nijakhi. Khongsa aduda TH Ton Singh Haubam Angauton amadi N Ranjit Saruk yakhi.
Vaishnav Juboti Ningsing Lupna Silangduna Assam gi Mukhyamantri Dr. Himanta Biswa Sarma gi Historic Declaration bu thakarpa phongdokpagi thoromama Sonai Juboti Singha Manipuri High School da pangthokre thorom gi ahanba sarukta Juboti ima gi mitamda school asigi oja sing amadi mahiroi singna haikat lekat tamkhe Headmaster Ashok Kumar na mifam pu oidana pangthokkiba thoromda saruk jakhiba oja singna Manipuri lona Assam gi district marida associate official language phanglaki baga mari leinana wafam kaya phongdokna khe thorom gi ani suba sarukta career guidance ki thorom amasu pangthokhe Milal Assam amadi Maifagi Lamjing Makhada Manipuri Sahitya Parishad Assam Ramnagar branch amadi Maira Paibilumna Sinduna Kuntra Suba Mitei Mek Tambi Takpi Bagi Thoromama Kasargi Sangai Club Tukogi Holda Haudokre Haudokpagi Thoromaduda Hemanta Singha President MSPA Ramnagar branch Thangjam Brojen President Maifa Seram Herazit President Milal Assam M Sabiruddin Khan Joint Secretary Maifa na Chingba Mioi Singha Daistapam Ki Thoromgi Wahaudok Piraduna Puspalata Singhana Aikoida Assam Lengakna Loan Amasung Mayeki Kudong Saba Piraglibasi Aikoi Pumnamakna Tamnanaba Honaminasi Haiki Thoromaduda Brajabasi Omorendra Bimbhabati na Chingba Mioi Singha Wangangki Lakhipur Kendra gi manung chanbada leiba Kaptanpur Part 1 gi Khambiton Singhabu Assam Pradesh Congress Committee na State OBC Cell gi Secretary oina khalakre Khambiton mitai nupi laktagi ahanba oina phammasi paibani Mahapu AICC OBC gi National Chairman Captain Ajoy Singh Yadav na approve tobiduna APCC gi OBC Department ki General Secretary Prasanta Mazumdar na thokpa charol amada Mahapu phammasi hapkibani Khambitona phammasi phanglakpada Congress luchingba Dr. Maimom Santi Kumar na Khambiton gi sangaida chatuna lengyan phi huktuna ikai khumnakhi khongsat aduda haubam angauton TH Tonsing amadi K Kuno sarukjakhi Jiribam district ki mapam kayada hangduna leiriba relief camp singda Jiribam gi OC Sagapam Ibotombina inmate singda makhatana mateng panglakli ngarangsu OC Ibotombina laktuna Jiribam Higher Secondary School gi auditorium hall da lanjena duna leiriba mahiroi singi dama potlam kya kusinaram kre panbayai OC Sagapam Ibotombi Jiribam gi ningthembam da pokpa Jiri Masani Mahakna Jiribam district asigi lanjena duna leiriba awaba taraba singda mahaki chahi amagi tolob miyam gi damak khanduna katokki bani loinana ngasi phawbada mahakna inmate sing yauna tongan ba potlam kya mateng pangduna lakli mahaki asigu mateng bang asida peladuna ahanthem memcha kobi relief camp asida leibi nupi amana Jiri News Network ta asumna phongdorokhi Masi Jiribam da leiba Jiribam Higher Secondary da sangjafam loduna leijariba Camps da leijariba aikoi gi damakta Jiribam gi sar OC mingoina panjarabada sar Ibotombina aikoi sida leiba angang singi dam sarta sati singi damakta mana ngamjaba lem khata adagi pencil kolom adagi compass na singba yenbiram bagi damakta aikoina OC sar bu angkhai leitana hanna thagachari matungdasu sarna asigumba afaba thabak aya tobirakani haina aikoina asa thamjai sarso matungda sumba afaba mangol oidana punchi nungsangna matam kuina miyang seba toba ngamba oisanu haina aikoina libkemi paikeidagi thamjai Mathang chahi lising aniga kunmanga gi calendar fongnanaba calendar gi machaksing Kanglaipak calendar board taki launanaba hairi Kanglaipak calendar board na chahi khudingi scientific oiba calendar gi machaksing Kanglai miyam da phanganbaga loinana Kanglai miyam da hana mamang da chamamnaba pokhalamba calendar amaga thaban khenaramba kaya dagi kokhanba ngamkhre aduna mathang chahi lising aniga kunmanga gi oina lanai farm dukan clinic hospital school college club office company amadi tongan balup kaya nasu thaban yauba calendar makhoi gi puthoknana bagi damak hojik Imphal West ki Laisram Verek Lamphel DC office manakta akom loop office manakta leiba Kanglaipak calendar board ta laklaka mathang chahi lising aniga kunmanga ki calendar fongnana ba scientific oiba calendar gi machak sing yauna athubada machak lobiu amadi calendar fongbiu hairi
calendar board ki registration number amakak sizinaraga tongan maming tholaga calendar fongbiganu kanglaipa calendar board ki registration number yauraba sakhanglaba thaban calendar khaktang kanglai miyamna sijinabiu hiramasi ki matangda kanglaipa calendar board ki phone number screen da utliba phone number sing asida pau biraknaba hairi Assam Training Academy Kaisampat Imphal Sinduna Ozagi Numit ki achamba thoromama Academy asigi campus ta pangthokre thoromaduda Academy asigi director Dr. Khoirakpam Hirojit senior faculty Moirangthem Kalpana health consultant Dr. Hauzam Rosso faculty member Pebam Arun Phairoizam Lalit Nachingba presidium member sing oiki Bharatiya Dalit Sahitya Academy ki state president Dr. Rajkumar Gunachandra Thokchom Santipala R.K. Pramoda Rebita Pangamam Nachingba Academy asigi official amasung trainee kayasu thoramaduda sarukjaki Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuromassage Acupuncture Acupressure Sirodhara Massage na chingba chawkhatlaba mahusagi layeng pathap sing asina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khuding makna hakchang phana lainanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu energy healing center rongpur park 2 aduga city chamber na first floor Smile Market Central Road Silchar 1 dani advance booking ki damak mobile number 9395732456 number asida call tawbirak na maning singjari ai jiming ranjit kowe ai labok ini ai anda khwang na bodin sakko to ngom de khong singna ado je sigi energy healing center da lakadagi je khwang naram badu hare chakasuname Aroibada maruiba pau mukhanna Assam gi jelomi singi lam lol amadi sanskriti ngak sinuna thamnanaba Assam cabinet na ware blaure chahi lakh amagali sing kuntrama pan mamangi kujukulai kaya Andhra Pradesh rajyada leibak tawkhaibada thengnare Manipuri lona Assam gi district marida associate official language oirakpagi harau nungaiba makhathana phongdoknarakli Barak Tampak ki mafam kayada ozagi numit pangthokna kibagi paulakli amasung mathang chahi lising aniga kunmanga ki calendar phone na ba machak sing kanglaipa calendar board tagi launa na bahairi Lakhipuronline YouTube channel gi pau sandok chaba ngasigi oinadi matang asidaloi jare